Ngisigi samaj asid aina amirni. Aina muftini, aina abidni, aina alimni, aina hafizni, aina IS ni, aina IPS ni, aina chief minister ni, aina MLA ni, aina inakhunbani, aina asingbani, aina pangalkanbani, aina sakhe sakhwani, samna hairabada. Masana masabu chaothokjariba. Amadi ay mangaire haidu napal tawriba miyoising adu. Hairiba akiba poklaba. Dozak ki kom asid laknagani haibiri. Nungsirabe tsuinaw sing ngaside kay punnaw. Masagi tawbimalbu mingon de khanghan de yade. Amade wakal chumdrabade thavak amata Allah ne yabiroy. Hairiba topic ani asigi matang de khangminase. Ahan bade kay punnaw. Masagi tawbimalbu mingon de khanghan de yade. Haiba sigi matang de khangminarase. Allah amasung Allah ki Rasul sallallahu alaihi wasallam na Qur'an amasung hadis ki lyric sing de yamna toy na panbiri. Afawa amal taw kiwa khuding mak mingon de litho kano. Allah khang na khangbi na bata hot no. Kari gumba mi amada khanghan na bata urabadi madu ehsan jitalai ba hai na khangne. Ehsan jitalai ba si Allah amasung Allah ki Rasul sallallahu alaihi wasallam na khwai de gi sawbu wafam ne. Wafam masidagi koina khangbanga me madudi. Allah Ta'ala no Hazrat Ibrahim alayhi salam da haibiramme. Hey Ibrahim, aina pambadi nahaki thabak adu natte. Nahaki aseng ban niyat adu bune. Masidagi koina khangbanga me madudi. Aina karigumba madrasagi bu oiro. Masjid ki bu oiro. Musafir khana gi bu oiro. Oining ba makai oirabasu madu pum namak mi khang haloidabane. Madu natta duna mina khang kinaba singtha duna ta leirabadi taw khriba afawa amal adugi mahai amata fangloi. Uttagi haibaga chapmanagani. Aina madrasagi muhtamimni aina imamni haiduna isa ithanta napal tawba si Qur'an amadi hadis ta sukya yade haina takbiri. Ay haibwa hai asidi ay koy pum namakim mapu Allah khaktana sizin nagadaba wapamne. Miyoy bay koy na sizin naba itik nate. Maram ding nasigi malem da lady ba polam khuding mak ay ginate pum namak Allah hagene. Matam kharge wayna iman gidamak ay koy da sin nabane. Masibu sukriya ada tawduna Allah gi tawbimal khang ba uttuna mahak na yabi naba hotna hubana. Ay koy gi kwai dagi yai fawalambi oigane. Hayang kayamat ki numitta. Allah mahak na yabi khraba miyoy sing adu butane jannat ki mapu oigadawrib. Napal haivasidi Allah hak ki hak ne. Allah ki hak pu miyoy bay koy na munge hotna rurabadi tigne mana tha lambo oina thoktu na dunya amasung akhirat anida ay koy gi lambi layrak loy amadi. Madugi lambi di dozakh nattano ay koy gi atop lambi leite. Masidagi Allah na ay koy na koy bu kandi baga loyna na mahang na yabi khraba banda bandi oihan bisano. Hajuga mukay koy pun na khangmin na rasi wakal chumdrabadi thabak amata Allah na yabi roy haiba sigi matanga. Qur'an ne karim na sumna takpiri amuk han na yawrak loy. Nakoy gi sa mayam adu amasung I mayam adu. Adum nadi oiraga yawrakani ay gi inakta nahak na ningliba adu. Masigi ayat asi Hazrat Ibrahim alayhi salam do. Mahaki macha Hazrat Ismail alayhi salam gi qurbani tawban numitta ayat asi tharakibane. Allah Ta'ala na Hazrat Ibrahim alayhi salam da hayrakhi. Hai Ibrahim. Aina nang supamde, nacha supamde, nahaki nupi supamde amadi, nahaki yaw kameng amata pamde. Aina pam libadi, nahaki wakal aduni. Hazrat Singh Qur'an namasi amasu ay koy de takpire. Allah ki Rasulullah chan ba sarkare do alam Ahmad Mustafa Muhammad Mustafa sallallahu alaihi wasallam gi Bukhari Sharif ke ahan da asumne ibiri. Thaba khuding mag wakal gi matung ille. Amala Maulana Ilyas rahmatullah alayhi ne so asumna mahake sevati hairib lairik adugi
Ikhlas niyat adugi aroibada sumnasu ibiri. Dozakh ta gom gi kom amalai. Adudagi dozakh masamang na nongwada chamri raga haijay. Ya Allah. Masigi dozakh ki kom asidagi aibu sukan biyo. Kom asida laigada miyoy di. Ngasigi samaj asida aina amirni. Aina muftini, aina abidni, aina alimni, aina hafizni, aina ISni, aina IPSni, aina chief ministerni, aina MLAni, aina inakhunbani, aina asingbani, aina pangalkanbani, aina sakhe sakhwani, samna hairabada. Masana masabu chaothokjariba. Amadi ai mangaire haidur napal tauriba miyoy sing adu. Hairiba akiba poklaba. Dozakh ki kom asida laknagani haibiri. Masidagi ekoina khangadabadi. Allah amasung Allah gi Rasul sallallahu alaihi wasallam na buzrugane din sing na hangam maru amaga manana takabbur Pongthok Chaothokpa yaurabadi jannat chatpa haram ni haibirame. Adu oirabadi. Miyoiba ekhoi pumnamangna Pongthok Chaothokpada akiba azab kaya lai haibasi khangadabani. Amadi masidagi ekhoi khudingmangna ngakna chatpa ngamnaba hotnaminasi. Asiguma napal amadi chaothokjabagi mawong kaya asi Allah mapu mahakna ekhoi khudingmaktagi kaithokpiba oisano amadi masidagi ngakna chatpa ngamhanbiduna jannatul firdaus ta Jais Tikana Sembibu Oirasan. Nung Sirabe Chilinao sing, Ngasigi de Si Fawden Kangminarasi. Nung Sirabe Chilinao sing no, video Sibu, Musalman Bhai Bihen Kuring Makta Share Tobi Duno, Makoi was so Kanghan Bada, Sarugyabiyo.